ꯑꯩꯈꯣꯏ ꯔꯣꯝꯒꯤ ꯃꯤ ꯊꯦꯡꯅꯔꯗꯤ ꯃꯌꯥꯡꯇꯣꯟ ꯌꯣꯟꯒꯅꯤ ꯑꯗꯣ ꯈꯥꯎꯁꯤꯗ ꯃꯄꯨꯟ ꯃꯆꯥ ꯃꯆꯥ ꯄꯨꯜꯂ ꯍꯥꯞꯄꯤꯅꯦ ꯁꯤꯗꯩꯗ ꯆꯥꯝꯃꯒ ꯊꯝꯃꯒꯦ ꯑꯗꯨꯒ ꯄꯥꯛꯅꯝ ꯁꯦꯝꯃꯁꯦ ꯊꯥꯎ ꯊꯨꯝ ꯆꯥꯛ ꯊꯣꯡꯉꯒꯦꯀꯣ ꯑꯗꯨꯒ ꯃꯦꯟ ꯇꯧꯕꯗ ꯆꯥꯛ ꯆꯥꯁꯦ ꯌꯧꯔꯒ ꯃꯌꯨꯝꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯒ ꯌꯦꯡꯍꯜꯂꯤꯌꯦ ꯕ꯭ꯂꯦꯁꯤꯒ ꯃꯃꯥꯒꯁꯦ ꯃꯊꯛꯇ ꯀꯥꯔꯛꯏꯅꯤ ꯑꯩꯈꯣꯏ ꯏꯇꯩ ꯉꯁꯤ ꯊꯣꯡꯉꯔꯅꯤ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯃꯌꯥꯡꯇꯣꯟꯁꯦ ꯄꯥꯛꯅꯝ ꯇꯧꯔꯒ ꯈꯤꯇꯪ ꯃꯉꯣꯟꯗ ꯍꯥꯞꯈꯤꯒꯦ ꯇꯧꯕ ꯑꯗꯨꯗꯨꯒꯤ ꯃꯌꯥꯡꯇꯣꯟ ꯍꯦꯛꯄ ꯂꯥꯛꯏꯅꯤ ꯑꯗꯨꯒ ꯌꯥꯡꯍꯪꯂꯥꯅ ꯇꯧꯔꯒ ꯅꯍꯥꯟꯈꯩꯗꯤ ꯌꯥꯡꯍꯪꯂꯥ ꯀꯩꯅꯣ ꯇꯧꯗꯕꯅꯦ ꯍꯧꯖꯤꯛꯇꯤ ꯌꯥꯡꯍꯪꯂꯥ ꯐꯔꯝꯅꯤ ꯌꯥꯡꯍꯪꯂꯥꯁꯤꯒ ꯇꯧꯔꯒ ꯅꯝꯊꯔꯒ ꯃꯉꯣꯟꯗ ꯈꯤꯇꯪ ꯍꯥꯞꯈꯤꯒꯦ ꯄꯥꯛꯅꯝ ꯅꯝꯃꯒꯅꯤꯀꯣ ꯃꯌꯥꯡꯇꯣꯟ ꯄꯥꯛꯅꯝꯁꯦ ꯌꯥꯝ ꯍꯥꯎ ꯂꯩꯔꯝꯃꯦ ꯍꯥꯎ ꯅꯍꯥꯟꯈꯩꯗꯤ ꯀꯀꯥꯅ ꯄꯥꯏꯔꯒ ꯑꯩꯅ ꯍꯦꯛꯄꯅꯦ ꯉꯁꯤꯗꯤ ꯃꯃꯥ ꯍꯥꯎ ꯗꯦꯁꯤꯁꯦ ꯍꯧꯖꯤꯛꯇꯤ ꯇꯨꯝ ꯍꯧꯒꯠꯂꯛꯇ ꯉꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯃꯥꯗꯣ ꯍꯥꯏꯗꯤ ꯃꯇꯣꯟꯗ ꯊꯝꯃꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯨꯒꯤ ꯏꯁꯧ ꯂꯥꯡꯒꯦ ꯇꯧꯋꯤ ꯃꯥꯁꯦ ꯑꯩ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯥꯛꯅꯝ ꯅꯝꯕꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯍꯦꯛꯄ ꯌꯥꯗ꯭ꯔꯦꯕ ꯍꯥꯎ ꯑꯁ ꯅꯝꯃꯛꯀꯅꯨ ꯌꯥꯡꯍꯪꯂꯥꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯍꯦꯛꯑꯒꯦ ꯁꯤꯕꯨ ꯁꯤ ꯈꯔ ꯍꯦꯛꯑꯦ ꯕꯦꯁꯤꯅ ꯄꯨꯔ ꯂꯥꯛꯑꯦ लफू माल लफू लफू माले लफू बेसिना लफू माले लफू ले ले सायो दे खरा हे अतु खरा हमगे हे के खरा पाकोंगा राइनो के हम हे गेंगे तो यांगला पाकोसु हे सिदा खरा हे सिने यारानी सो खरेन पाकनम जे अइना अमु कका लेतबनिना अइ पाइ पाइदना नमधरआगे तो निंकोक से खितंग खतंग हे किगे सना कंजिना मतोन जे लोइ फदतपगी को साउरे हाउ लागे ना कोलम निजिजु हेक पे यारानी हाइदि अइ नाबा फरअमनिना को हांदि ककाना लोइन तौबनिना ने कोनादे हाबा थबकसे यासी खितंग अमगा हापगे तो निंकोक से खितंग अमा हापचंगे मनम निसिनाबा मयांग तुझे yang kena tau biar deh खुद से इसिंग जोलन बियार दे जिक्सु दो mas am dah hando है mayam si hai mamai खुद नाम दे Sila na ninin tabag teori okay nido tabag yam to bandika Laga nang mamang kuto on jala mayam si yam punge ama teluk teret nipa Besi am dah hando ba amu marin dola marin nama marin ji nasi tau betul ayam tuna ai chora tu jangai ra bani ko nang hando Ramsi hai sana punje sana punje bertopare Sila chamaga thamage aduga पामनम सेमजे
Bye bye. Okay. Panang rayu semaje. Panang semaje. Ungai mana lagi. मैं पाना शैम्पू रही चाहे रख मुझे पाना कन्होंने थारो तभी फेर दे ब्रो तभी फेर मैं सीधे अदु आँखों में नींद बंदो थोड़ा जोड़ी नहीं रखें अदु आँखों थोड़ा जोड़ी सीधे जोगे थाउ थोम या थोंगा अदु को मैं नींद बंदा चाचा जे योगा नौवीं को बता देंगे ꯅꯪꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯩꯅꯣ ꯁꯤꯗ ꯃꯔꯨ ꯃꯔꯥꯡ ꯑꯗꯒꯤ ꯉꯥꯔꯤ ꯃꯣꯔꯣꯛꯁꯤꯗ ꯂꯩꯔꯦ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯁꯥꯍꯜꯂꯣꯏ ꯐꯖꯅ ꯑꯃꯨꯛ ꯍꯥꯞꯊꯔꯛꯑꯒꯦ ꯑꯗꯨꯒ ꯅꯩꯊꯔꯛꯑꯒꯦ ꯃꯌꯥꯝ ꯅꯩꯈꯥꯏꯔꯛꯑꯒꯦ मैं सीधे मम्मा पाना जोड़ी ꯄꯥꯕꯨꯡꯗ ꯄꯤꯖꯅꯕ पापा पिज्जा बा पापा जो पिज्जा बा मम्मा जो पिज्जा बा बेसी जो पिज्जा मुसावने ꯕꯦꯁꯤꯅ ꯄꯥꯏꯔꯤ ꯐꯣꯟꯒꯁꯦ ꯌꯥꯔꯦꯀꯣ ꯃꯇꯦꯛ ꯑꯃ ꯊꯝꯃꯒꯦ बाय ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯌꯣꯝꯁꯤꯜꯂꯒ ꯀꯥꯝꯕꯒꯤ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯃꯌꯥꯡꯇꯣꯟꯁꯨ ꯃꯌꯥꯝ ꯐꯔꯤꯅꯤ ꯈꯪꯗꯕ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯄꯥꯛꯅꯝ ꯆꯥꯏ ꯀꯔꯤꯅꯣ ꯃꯃꯥ ꯁꯦꯝꯕꯤꯒꯦ ꯂꯣꯏꯔꯦ ꯄꯦꯀꯦꯠ ꯁꯦꯝꯕ ꯍꯧꯖꯤꯛ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯀꯨꯀꯔꯗ ꯀꯔꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕ꯭ꯂꯦꯁꯤꯅ ꯄꯥꯛꯅꯝꯒꯤ ꯄꯦꯀꯦꯠꯁꯦ ꯃꯨꯜꯂꯛꯑꯅꯤ ꯀꯥꯝꯕ ꯍꯧꯔꯦ ꯂꯣꯏꯔꯦ ꯃꯩꯗ ꯉꯥꯏꯍꯥꯛ ꯁꯥꯍꯜꯂꯒ ꯁꯤꯛꯀꯦꯠ ꯇꯧꯔꯒ ꯑꯗꯨꯝ ꯄꯤꯖꯔꯅꯤ ꯀꯩꯊꯦꯜ ꯀꯥꯗꯣꯏꯔꯣ ꯄꯣꯠ ꯌꯣꯟꯕ ꯊꯣꯛꯂꯛꯄ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯑꯃꯨꯛ ꯉꯁꯤ ꯄꯨꯕꯤꯔꯛꯑꯅꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯍꯦꯛ ꯄꯨꯕꯤꯔꯛꯄ ꯇꯥꯃꯣ ꯁꯦꯟꯇꯥ ꯀ꯭ꯂꯣꯁꯇꯣ ꯉꯁꯤ ꯌꯧꯔꯛꯑꯅꯤ ꯑꯗꯨꯗꯨꯒꯤ ꯄꯣꯠ ꯂꯧꯕ ꯑꯃꯨꯛ ꯊꯣꯛꯏꯅꯦ ꯇꯥꯃꯣꯒꯤꯁꯨ ꯁꯤꯂꯥꯅ ꯃꯌꯥꯡꯇꯣꯟ ꯄꯥꯛꯅꯝ ꯈꯤꯇꯪ ꯅꯝꯃꯦ ꯇꯥꯃꯣ ꯄꯤꯖꯅꯤꯡꯉꯦꯅ ꯑꯗꯨꯒꯤ ꯉꯁꯤꯗꯤ ꯊꯥꯞꯅ ꯆꯠꯂꯔꯣꯏ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯑꯗꯨꯝ ꯎꯅꯔꯅꯤ ꯑꯩꯈꯣꯏ ꯁꯤ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯃꯈꯣꯡꯗ ꯑꯃꯁꯤ ꯏꯁꯩ ꯀꯟꯅ ꯁꯛꯏ ꯑꯁꯤꯗꯒꯤ ꯃꯋꯥꯝꯆꯥ ꯂꯦꯞꯄꯤꯁꯤꯅ ꯃꯌꯥꯡꯇꯣꯟ ꯌꯣꯟ ꯊꯣꯛꯂꯛꯏꯅꯦ ꯑꯥꯏꯅꯦ ꯃꯥꯔꯀꯦꯠ ꯂꯣꯝꯗ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯤ ꯊꯦꯡꯅꯔꯗꯤ ꯃꯌꯥꯡꯇꯣꯟ ꯌꯣꯟꯒꯅꯤ ꯑꯗꯣ ꯈꯥꯎꯁꯤꯗ ꯉꯁꯤꯒꯤ ꯂꯨꯄꯥ ꯀꯌꯥ ꯁꯤꯠꯂꯒꯦ ꯃꯄꯨꯟ ꯃꯆꯥ ꯃꯆꯥ ꯄꯨꯜꯂ ꯍꯥꯞꯄꯤꯅꯦ ꯁꯤꯗꯩꯗ ꯑꯗ ꯑꯥꯏꯑꯦꯟꯑꯦꯗꯒꯤ ꯊꯣꯛꯂꯛꯄ ꯃꯦꯇ꯭ꯔꯣꯗꯒꯤ ꯊꯣꯛꯂꯛꯄ ꯃꯌꯥꯝꯗ ꯌꯣꯟꯅꯤ ꯑꯃ ꯐꯔꯦ 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 ꯉꯁꯤ ꯄꯩꯁꯥ ꯈꯔ ꯇꯥꯜꯍꯧꯔꯣ ꯅꯪ ꯁꯅꯥ ꯁꯥꯟꯅꯅꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗꯤ ꯃꯦꯇ꯭ꯔꯣ ꯀꯩꯅꯣꯒꯤꯁꯤꯗ ꯁ꯭ꯇꯦꯁꯟꯁꯤꯗ ꯑꯗꯨꯝ ꯇꯥꯃꯣ ꯊꯦꯡꯅꯔꯅꯦꯕ ꯑꯇꯣꯞꯄ ꯀꯔꯤꯝ ꯆꯠꯂꯔꯣꯏ ꯊꯣꯏꯊꯣꯏꯗꯤ ꯌꯥꯝ ꯊꯥꯞꯅ ꯀꯣꯏꯕ ꯆꯠꯇꯣꯏꯅꯦ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯂꯛꯏꯅꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩꯅ ꯀꯔꯤꯝ ꯆꯠꯂꯣꯏ ꯁꯤꯐꯧ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯁꯤꯐꯧ ꯂꯥꯛꯏꯅꯦ ꯄꯥꯕꯨꯡꯗꯒꯤ ꯄꯣꯠ ꯂꯧꯔ ꯆꯠꯈꯤꯅꯕ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩ ꯀꯔꯤꯝ ꯆꯠꯂꯣꯏ ꯌꯨꯝ ꯍꯜꯂꯗꯧꯅꯦ ꯍꯥꯏꯕꯗꯣ ꯃꯥꯁꯨ ꯕꯤꯠ ꯈꯔ ꯇꯦꯛꯄꯖꯥꯠꯅꯤ ꯍꯧꯖꯤꯛ ꯇꯥꯃꯣꯗꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟ ꯊꯣꯛꯐꯝ ꯀꯩꯅꯣ ꯒꯦꯠ ꯅꯝꯕꯔꯗꯨ ꯑꯣꯟꯅ ꯇꯩꯅ ꯊꯣꯛꯈ꯭ꯔꯦ 3ꯗ ꯂꯥꯛꯀꯗꯧꯗꯣ 2ꯗ ꯂꯥꯛꯈꯤꯕꯒꯤ ꯇꯥꯃꯣꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗꯕꯨ ꯂꯥꯛꯑꯗꯤ ꯃꯥꯗꯣ ꯉꯥꯎꯋꯦ ꯑꯇꯩꯗ ꯉꯥꯎꯗ꯭ꯔꯁꯨ
Hore aku sudah mukum darak ya re. Aku som phagol ka soru lan thulan jin do. Sudah tamu tige. Kadai lai re. Kau je koi ti thiri ne miskol pi pi dana. Kali hai de bahero. Yare dang kana hai di ba thula. Pakram je ina aaj pada sana bahar aaj ba masa kare. Nate sida sar di tamu na cha ba sing de bro. Sida marui na pak bi di chana da loi si ye ko asa matam da adugi mayang tun nga ten toi. An ningtham da na yam ba na pak bi jan. Mamai je ni di khangde ba. Ta chagin pombagi to thana ba pambi macha amani do se akoi tamu jinga si sonda akoi gi po thabam lam da lai adu peru nungai peru habdo ai khange tamoi wari do mitat ki wai wari ne to ko lam ni je mari si yo je si yo ko sang yo Cái cây nổ, no mang kha nó mang hà này, muktru bi jo re sida thì sau khi băm đi thôi thôi. si na silo sogri angang mo sile tu da Na itay na namun pura ko do. Chứ nó làm mấy nó bùn này hả? Mi thì tàu nó mà làm cái nó tàu nó phàn nó thì sao nó bong mà cái si na silo sogri ni to cây bà. À mà na ngang cái nó tàu đó, tàu nó cái sin kara sin de to do se tawna ada itay yung da khai ni Nang khelo e kai sun le. Ha? Oh, क्यों? तो ज़्यादा नहीं खिलाना है इसको तो अना चाक खितंग जागरो सी अपराजितासु लौनबनेना चंहलाबा माजे येंगे इजे ओ कई हाइरगेना याम नुसी अना अहांबा स्कूल कनो तौबदुदने हाइदि अखोनी जे येंगनरगा नोकनबदो मैं बात में बताऊंगी मैं क्या क्या बोल रही हूँ ब्लेसी की क्लासमेट ने फिरोजा येंगे तो फिरोजा को मादी याम नोइद्रा हेलो करो फिरोजा ब्लेसी ना मयांग कंद्रे कंद्रा फिरोजा ब्लेसी ना चाहिए मा हल्ले फिरोजा की मम्मा से मसक याम फजे तुम्हारी फिरोजा की मम्मी बहुत सुंदर है बोल रही है कौन मैं माना कनो हादी सिगी अपराजिता चार से पांबा अदुदुनिदा अैना अखोगी उसोय कांसु दंग तौबसे खाओ ऐसे अदुदुगा येरुम nga marunga sodung mathongbudiga mega इजे चाबा योबा mama चाबा प्राना हंगबा sai ya do try to haline लोइदे mama इंदोइने होगी पोथाबम सिदा मा येंगे ना संगे ए मयुम द वीडियो कॉलिंग तौरगा येंगहलिए अदे मान चार खरा पियो ना आइजु मयांग तोनजे हाइना हजिक चाक चाबदो अदे खितंग ट्राई तो हनबनेबा अदे माजु हाइनारे अदे ये मैम येंगहलिए ये तुम्हारी उधर की मिर्ची है हां ये दे डले खोटा ने रे हाय ये मोय रोंगी कनोदा mayang tonji khare hekpi re bora khara sana banena adi modi yamna di sa bhai che dana ana seme pera ina mor me pera ko laga ji pizza bada hai nei ye to ning kok ti hai na de ana sigi lai gi char je cpo ye si amtang phupi gi ge sauri ji di ma cha ba hai na de ye mayum da hang ye si kai no na ui ai na ke chin de ai na ke येंदेम जिसु मा चाबा हैनदे हाय मयांग मतोनगा लैजारगा अपराजितागा पीरनी एक बार देखो ब्लॉग में आ जाएगी बोलो ब्लॉग में आ जाएगी उनीहरूले चाहिँ युट्युबर बन्दै फिरोजा आ जाओ फिरोजा काम
कैमरा कहाँ पे है अंकल पूछेगी तो बहुत अच्छा होगा अंकल देखेगी तो मोनीजे क्लास जो हम नुसिना लेमिनाइए तिनाइए जो हम नुसिना मको समगा चली ई रिक्शा दो अदुदुगी पार्किंग रो दुबोक थिनबिरगे अहानबा चटपनिना मासु खंगदेये कितोरे नेसी अखोइदि तोंगोये मोय थिनबा लाइने बाय बोलो बाय कल मिलते हैं बाय